Paudaming tabiribasingbo ahan waktada binitana taram noksa bagloyana kurumjari. Hauzik paudamasigi maroy pau thamjari. Nipu mangalak suba Peace Fair cum Peace Crop Competition 2024 pangthokre. Irengbam Saurengi Humputara Suba Mapo Kumon Thoram Amadi Memorial Lecture pangthokre. Numitara Mangani Chathagadaba Right Day Passes of Sanamahi Lining Matanda Kananinabagi Thorong Nasidagi Hodokre. Loidana Jammu and Kashmir gi Anantnagta Security Persons nga Khuthok Nabada Militant Ani Shire. Mapungayo Paulo Birasi Manipur gi lekai khudingda community hall sabagi mahutta community poll oina saduna nga yok na honarasi haina Rajya Sabha gi MP Leisemba Sana Zawbana phongdokre wapamasi ngasi Department of Fishery Government of Manipur na sinduna sahi khudingi Ningol Chakkouba ga mari leyana pangthokpa nga gi mela gi saru ama oina handak sahi gi oina su nifu manga suba annual Peace Fair cum Peace Crop Competition 2020 Thoram ama konung mamangda leiba hapta kangjebungda Puna stall chamar puna ngami chani yangkhaina saruk yaduna nga keji lak ama makhai yonaba pandam thamduna pangthokiba thoram maduga marilena phongdokhibani thoram maduda Rajya Sabha gi MP Leisemba Sana Zawba Fisheries Minister Haikam Dingo Loktak Development Authority ki Chairman Morangthem Asni Kumar Manipur Building and Other Construction Workers Welfare Board ki Chairman K Sarat Kumar Amadi Minority Morcha ki President Anwar Hussain Namathangsin Chief Guest President Amadi Guest of Honor oina saruk yaki Rajya Sabha ki MP Leisemba Sana Zawba na makha taraduna hai Manipur gi lekai khudingda community hall sabagi mahutta community poll oina saduna nga yok na honarasi masina lamdamasi ki thabak thorong khudingmakta maru oina changliba nga puthokpada natana mipan tangdaba lamda amasu oigani loinana lamdamasa leiramba harau kumai khudingmak mahusagum pangthoknaba ikhoi punamak na honaminasi harau kumai kaya pangthokdaba sina ikhoibu pangdaba magum ukiba yabagi khongpham ama lakpa amadi lai harau ba yauna atai kumai sing pangthokpa matamda matam sangna mahusagum pangthokdaba Numit mangani gi manungda pangthoknaba honabiyu sahi amagi manungda amukta thokpa Ningol Chakkouba gi thoram pangthokpa matamda irangasna maram oiduna awaba taraba miyoi sing khanbiduna mahosagum kai henba harau kumai pangthokpa gi hainabi adu khara thadoktuna yamna samna Ningol Chakkouba gi thoram adu pangthokminasi haiba wafam phongdokhibaga loinada lamdamasa leiriba yellow puruk khudimaki Ningol singda Ningol Chakkouba gi yaifa paujel pikhi Taraiba nong mayam gi ising sa yoksan ba madura nga yokpa ising phajana thamba maduni community poll phajana ikhoi servasi adura wafam project tetana thamjara ka hayi pangthu ko derba Ningol Chakkouba aduga lakada ba mata ko gi thorong na ama leigre lakada pura makse ikhoi amata netra pakhis aduga leiba ki rotiyam site ko da tung da thamaga ase adu kan pangthu se mo ko thamjara ka maya pura makha sari Bungda Police Outpost hangduna leiriba maphamada Outpost ki commander ni haiba SI ama Naharu Pangong Makhongdagi Police Constable Bikram Akoijam Apokpa Akoijam Dananjoy haiba miyoi asina 303 Rifles na kapadagi Yaripok Tabok pidagi Jiribam Police tai SI oiba Muhammad Sahajahan Apokpa laikhidraba Muhammad Ibocha laikanaba ngamdana laikhidre Tawdosigi matangda ngasi Mongbung Maitai Khunja singna phongdorakpada khunasigi N Noren koba miyoi asigi yumda SI oiba Muhammad Sahajahan na phamduna leiringaida Bikram Akoijamna masada service nongmaida khangaudana changslaklaga kapani hairi manangnak pamiyoi sing Bikram Akoijam bu phaki kudakta Jiribam Hospital da pukhatpada laikanaba ngamdana laikhitabani hairi Bikram Akoijam phaduna Jiribam Police Station da leire legal gi oiba thabak thoram sing chathari hairi haujuk phawpi oina karigi SI adu constable na nongmaina kaplaga halibano haibadu chapchana khangba ngamdri adubo khunja singna pongdorakpagi matunginadi Bikram Akoijam asi masa nisha sinabagi mong amada lai haina su phongdorakhi Sahi khudingi
Hiyangai nini panbada pangthokuna laklaba maitai singi khwaidagi chawba Ningol Chakkouba lakpada naki kumai asiga haktengana mari leinariba maitai phuruki khaknatana Manipurgi yelhomi punamaki Ningol oibi singbu nungai phaba punsi marel ama oibiu handaki Ningol Chakkouba stagi maitai phuruki amadi lamdamasi yelhomi singi Ningol punama mikap mirau ko lepo oirashanu haina All Manipur United Clubs Organization amukogi maikai dagi yaipa pausel pirakli Ningol Chakkouba Thauranga mari lena Imphal Mayol ki kaithel sing miyamna sikna saina bangamdre posit pagi sang hengatle mamang thakta pangthokiba Ningol Chakkouba da Ningol singda atangba khudol tamba madi potyam pubagi athoy hen tanaramba du sayestadi asuki matik hanthagadauri puwari ga sagona balamdam asigi Ningol singi tang thokpa mabung mokpa singa leinariba nungsi mari da hena sesinana ba thoramo oiriba hianga gi nini panba Ningol Chakkouba thoram handak sahi asida pangthokna ba sem sanari haukiba sahi lisingani kulumdogi me ohumdagi thorakiba irangna maram oiraga mayum makai mai thadokraba mase masal mabung mokpa kaina khiba madi misi mina kaya gi yenglaga lamdamasigi maitai Ningol singna Chakkouba lepnaba warep nakhibadagi Ningol Chakkouba pangthokidabani adubu sahi asdadi kupna khanaraba matung November gi tang ahum hiyangagi nini pamba numit asida lamdamasigi Ningol sibu mabung Chakkouba ga loyana mayum makai leitana awa saina khangliba Ningol singbu tongan ba lup amadi volunteer singna Chakkouba hotnari Thauramasigi mangoinana mapungoina khwairamban ima kaithelgi akoibada mi jinbagi sang asuki matik wangkhanarakhi Ningol kayana mabung mokpa singi manakta satpada punaba asamba pochai amadi mabung mokpa mama mapa oiba kayana masal masil singda pinaba khudol sing leiba laknari Image TV na kaithel amadi tongan ba atangba makhalgi pot yoliba dukana singbada pau loba chatpada ahongba khara urakhi mamang thakta Ningol singna mapamda satpada sanyam thadaduna pochai kaya leiba amadi Ningol singda khudol tamnanaba atangba khudol pibagi athoy hen tanabagi chatnabi amalak lakhiba adu sahi asidadi uba phangdre dukandar amadi kaithel phambi singna phongdorakpada pangthoktaba yadraba thoramasigi pochai leiba lakpana Nomanini asida posit pagi sangdi hengatle adubu lana si tawdringaida sitkiba posit adumagdi yaude mamang thakta Ningol Chakkouba mamangda mamal yamna piba potlam sing sit pagi sang asuki matik wangnakhi adubu sahi asadi atangma posing thoina sitre haina phongdorakhi Chakkouba ga marilena pot yoliba singna mamal hena yondana ba Imphal West District Police ki maikai dagi khangan baga loyana lambi sinbagi awaba kaya mayok nariba sing traffic police sing na laksin naba honabada awaba kaya so mayok nari loinana pamdaba thodok sing thoktanaba Central Security Force sing yauna section na ngak seli Deputy Commissioner Jiribang Krishna Kumar IS ki miyang makhada Ningol Chakkouba ga marilena ahanba tangka ki ningtham khudol sing relief camp ki inmate sing da yenthokre ngasi ki ningtham khudol tambagi thoramadu da SDC BO Sorokhaibam Sitaranjit Singha relief camp ki additional nodal officer soiriba SDC Boro Bekra Moirangthem Devananda Singhana hakthengana inmate sing da khudol sing adu khusinaki khudol tambagi thoramadu da SDC BBK M Devananda na phongdorakhibada ningtham tha sangak pagaloyana atai walhoriba tangai phadaba polam sing su yenthona ba sem saba loire amadi DC Krishna Kumar gi miyang makhada lakliba November gi tang mari ningthokaba numitta Jiribam da lairiba relief camp ki inmate sing Chakkouba gi thora ama siliba sida punna saruk yaminasi haina su mahakna phongdokki Sanamahi lining satpa yauna Manipurda kundariba maitai singi sahi amagi manungda khwaidagi hena chawba Ningol oibi singna sahi amada khaurangna ngaijarakpa yamna tangna phangjaba kumhai Ningol Chakkouba na lakpada lamdamasigi miyam maruoina Ningol oibi singda social activist SK Wajid Shah na yaipa pausel pirakli maki pausel da hai lamdamasa tha tara pan surakkadaraba tamthiraba lana sibusu yamna thuna loisinduna afaba tangdulaitaba santi leiba punsi pinabiba oirashanu kumai harao sibo thoy hen tanabagi mami tahan bidanabasu apil tawbagaloyana Ningol Chakkouba thana lakpada mabung mokpa ani gi marakta nungsinabagi asetpa hena sesinba amadi thakha naiba saktam utpa ngamba oiminarasi phongdorakli
याबा तुमलबा मरी सिंग अदु खक थंबा ngamba oiminarasi Ningol Chakkouba thana lakpada Ningol oibi punamag iramdam sana lepak lamdam masida pokjaba chaujaba adumlaba Ningol oibi sing amadi tamba pan khrabi amasung hom khrabi amasung ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯛꯄ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯆꯍꯤꯗ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ CSO ꯀꯌꯥꯅ ꯆꯥꯛ ꯀꯧꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯀꯩꯊꯦꯜꯁꯤꯡꯗ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗꯗꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤ ꯑꯗꯨꯛ ꯍꯥꯛꯅ ꯃꯤ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯆꯥꯛꯀꯧꯕꯒꯤ ꯀꯩꯊꯦꯜꯗ ꯉꯁꯤꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡꯅ ꯐꯤꯔꯣꯜ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯔꯝꯗꯝꯗ ꯁꯥꯕ ꯑꯃꯗꯤ ꯐꯪꯕ ꯄꯣꯠꯂꯝꯁꯤꯡꯅ ꯑꯌꯥꯝꯕ ꯂꯩꯅꯈꯤ ꯐꯤꯔꯣꯜ ꯂꯩꯕꯗꯁꯨ ꯏꯌꯣꯡꯗ ꯁꯥꯕ ꯐꯤꯔꯣꯜꯅ ꯑꯌꯥꯝꯕ ꯂꯩꯅꯈꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠ ꯌꯣꯜꯂꯤꯕꯤ ꯁꯤꯅꯥꯝ ꯉꯥꯟꯊꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯆꯍꯤ ꯂꯨꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯀꯧꯒꯅꯤ ꯈꯟꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯛꯄ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏꯈꯤ ꯅꯝꯕꯣꯜ ꯕꯖꯥꯔ ꯋꯨꯃꯦꯟ ꯕꯦꯟꯗꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯗꯪꯃꯌꯨꯝ ꯀꯨꯟꯖꯂꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯏꯔꯝꯗꯝꯗ ꯐꯪꯕ ꯄꯣꯠꯊꯣꯛ ꯑꯃꯗꯤ ꯗ ꯁꯥꯕ ꯐꯤꯔꯣꯜ ꯉꯥꯛꯇ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯅ ꯂꯩꯅꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕ ꯋꯥꯠꯄ ꯁꯤꯠꯄ ꯋꯥꯠꯄ ꯑꯁꯤ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯈꯤ मरम ओइरकांदा पिनिंगबा कया अदिगी लेनिंगबा कया ngamdaba अदिगी चटनिंगबा लेनिंगबा कया दो पैसागी सेंथोक लंबी वालकपा मरम ओइरकांदा लेबा ngamdaba असिना मरम ओइरगा असिगी ओइना याम नुंगाइजदे अदुगा लोइना लोइना अखोइगी ललोल इतिक तौरिबा असिदसु यामना दुगी मतिक करी हाइनि सिमिलोंदा फिरोम असुगी मतिक सोकपसे असिगी ओइनादी खतंग नुंगाइतबा पोक्से चौबा अहोंबा म पीरनी हाइबा वाखलोनसु लैजै अदुना सिगुम्बा निंगोल चाकौबना लाकपदा मणिपुरदा लैबा प्रजा मियाम खुदिमक भाब तामिनारगा अदुगा इसे नेन सिंग चाइ सु सिंग मयांगा साक चामिनाबा मबु पासिंगा मचन मचे सिंगा उनाबगी असिगुम्बा लाकदैबा निंगोल चाकौबा सिदा नुंगाइबा शांति लैबा मणिपुर अमा ओइरसनु हाइबा वाफमजु थमजै कक्सिंग डिस्ट्रिक्ट योगा आसना स्पोर्ट्स एसोसिएशन की फाउंडेशन डे थौरंग मरी लेना एसोसिएशन डिस्ट्रिक्ट योगा ट्रेनिंग एंड रिसर्च एसोसिएशन खुसमना सिंधुना था अहुम सुपना चथरक्पा रेगुलर योगा ट्रेनिंग प्रोग्राम लोइसनबगी थौर अमंगसी कक्सिंग मयाई लेकाइदा लेबा मल्टीपर्पज कम्युनिटी हॉल दा पांगथोखरे थरमदुदा कक्सिंग एसीगे एमएलए मयांग लंबम रामेश्वरना थैबा मिथुंग डिस्ट्रिक्ट योगा ट्रेनिंग एंड रिसर्च एसोसिएशन की प्रेसिडेंट खेत्रीमयुम मंगीना थौरमपु लोइना डिस्ट्रिक्ट यूथ Affairs and Sports Officer Kaksing NG Sunita Sanu amadi Kaksing District Yogasana Sports Association Advisory Board Member Naurem Amuyaimana akhana mithung singoina saruk yakhi tharamaduda trainee singna yoga demonstration utpagaloina tha ahum supna trainee maudra mangana saruk yadun sarakpa regular yoga training program asa saruk yakhiba trainee singna yoga training program asidagi phangba kanaba sing amadi masa yana balaiba haloraba trainee singda अखनबा योगा ट्रेनिंग सिंग पीबी बगी दामक थागतपा फोंदोकनखि थरमदुदा थोबा मिथुंगी वरोल पिरदुना एमएलए मयांग लंबम रामेश्वर न हाई वखल हक्चांग अनिमक्ता कानबा पीबा ngamba योगा मसाना सिबो कक्सिंग लमदम असिगी मियामदा ट्रेनिंग पीदुना कानबा फंगन बिबगी दामक सिले लांगलिबा सिंगबु थागतली योगा मसाना असिगी कानबा सि मालेंगी मिपुंग खुदिमक्ता फंगनबगी पांदमदा भारत की प्राइम मिनिस्टर नरेंद्र मोदी ने होनबिरी असिगुम्बा अखोई मियोइबगी वाखल अमदि हक्चांग अनिमक्ता कानबा पीबा योगा मसाना असि कक्सिंगी मिपुंग खुदिमक्ता फंगनबा ngamnanaba कक्सिंगदा लैरिबा हिरामसदा थोइदो हेंदोकना खंग हैरबा मियोइसिंगा तानादुना करी तौबा याबगे हाइबदु होनजगे हाइबना सिंगबा वाफम कया फोंदोखि चाइनादा ओजा होइदमा कोइ कक्सिंगी सुसा मयामा यामा पॉपुलर होय चाइनादा पार्टी योगा यामा तौबा लैगु मयाम से पुछि लगा मयाम की एक्सपीरियंस ले रो मयाम से आइडिया कर लौरा
ꯀꯔꯝꯍꯥꯏꯅ ꯃꯁꯤꯒꯤ ꯑꯐꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁꯟꯗꯣꯛꯁꯤꯒꯦ ꯃꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ. Irengbam Chauren Memorial Trust ICMT na sinduna Irengbam Chauren gi humputere suba mapok kumon thoramadi Memorial Lecture ngasi MU gi Auditorium Hall da pangthokre. Thoramadu da Professor Enjoy Kumar Singha, Retired Professor Department of History, Manipur University, Irengbam Bilasini, President ICMT Thau Jatra Chothe, Chief of Lamlang Hupi Chothe Village Bisnupur, Dr. Hira Kabui, President Kabu Union Manipur, K. Yaima Maring, President Maring Uparup Assembly, K. Sani Alexander Mao, Advisor Mao Union Imphal, Naichung Chiru Chiru Tribe Union, NEIR, Boipu Koireng, President Koireng Youth Organization Manipur, Asad Besamayung, Convener Maitei Pangal Kuntok, Ningsing Thoram Committee na Matang Sina, Atebe Mitunglen Thoramapu Amadi, Akana Mitunglen Onyacharugyaki Bagaloyana, Irengbam Chauren Memorial Lecture, Dr. Arambam Noni, Associate Professor, Department of Political Science, DMU Amadi, Dr. Danabi Laisram, Social Scientist na PK. Pangthokiba Thoronga Marilena, Irengbam Chauren Memorial Trust ICMT gi President Irengbam Bilasini na hai, Iramda Manipurasta Leminari ba Puruk Kuding na Amana Amani haiba Kaidana, Apun Bagi Shaktama Sibunga Minasi Amadi, Yelhomi Ekoi Kaktana Iramdang Yapun Bagi Saktama Singa Pangangani haibagi Aset Pathazabalai, Masimaksu Lekidrabana Pamjaramba Amani, Loyana. Irengbam Chauren na Pamjaramba Manipur gi Saktong Kahendana Ekoi Maselna, Ireiba Pungak Pamadi Ireiba Punungshina Masak Khangba haibasi Mahaki Pandam Amakhakni, Mahaki Pandam asibu pangthoknaba jahi khudingi Mahaki Mapong numita matamatu madugi chanaba hiram singda essay competition saireng saidennabana singba pangthoktuna iramdam asibu kannabagi phawhannaba honagani phongdokhi. Thoramaduda Laikhidrabagi photo da hailai katuna ikai khumnaba utpagaloyana Laikhidrabagi mapok kumonga marilena jahi asigi October kunda Indigenous ki matangda pangthokhiba essay competition adugi makok mathang taraba singda mana mathum sing yanthokhi. Magi mapok numit November ki tarik ani lakpa kudingi ekoi ki palan na se magi mapok numit ki palan na se pangthok sagani masidesa ekoi na matang ki sana ba themda matang environment da ekoi na essay competition oigera sharing oigera any topic da ekoi na tharoma se pangthok sagani. Numit tara mangani sumna tathagadaba Rice Day Passage of Sanamahi Lining gi pokpa luhongba amasung Koro Nongabagi Thoram Singi Matangda Kananabagi Thorangasi Lining Thau Sanamahi Temple Board Amadi Manipur University of Culture na Sinduna Haying Khongbal da Laiba Sanamahi Sanglenda Hodokre. Kananaba Hodopagi Thoramadu Health and Family Welfare Minister Dr. Sapam Ranjan, Lining Thau Sanamahi Temple Board ki Vice President Vidyapati Senjam Elias Wakalam Jingba, Manipur University of Culture ki Vice Chancellor Professor Paunang Gunindro Amadi, SART Manipur gi Director Ahibam Romel na Athoy Mitunglan Sing Onya Sarugyaki. Tharamaduga Marilena Chief Guest ki Warol Piraduna Minister Dr. Sapam Ranjan na hai, Lamdamasta Puna Kundaminari Bakanglo Puruk Kudimaki Magi Oiba Lining Laison Chana Loncha Amadi, Pija Saksa Loina Tongali, Adumoynamak, Mioiba Mana Pokpadagi Siba Pava Yauna Luhongbadagi Hoduna, Chanagadaba Chana Kanglon Adu Inkalagliba Naharon Singda, Mamutana Kanganba Mathok Tai, Masi Punama Kanganaba Ngasidagi Hoduna. Numit tara mangani sumna pangthokadaba workshop asi lamdam asigi naharol singi yamna kanaba workshop ma oigani miyoiba khudimak masa masai culture adugi matangda khangnaba honaba haibasi yamna tangai phade loyana haujek matangi oirakliba ahongba kaya snai khoigi chatnabi kaya sisu hongloktaba natte adumoinamak tongan ba community kaya na chatliba culture asiga demography asiga kari mari leinabage haibadu aikhoina kupna nainaba mathok dai haina su phongdokhi. Opportunity rates का अमुक culture जो कहीं मरी लेने की है कि वाफिलों से चालू नहीं रहा बाप खाता है opportunity rate मणिपुर की है तो different religions different communities को कोई ले है अगर कमाईना कोई culture जो कमाईना तो वो जरूरी है different communities की culture कमाईना तो वो जरूरी है उसे कोई नहीं रहा बाप खाता है Paumai Puruki Mio Anibu Sahiasi October Kuntrama Togi Numidanga, Lamsangi Mapamada, Sakangdaba Sing, Tamtina Pukiba Madi, Makoi the Yorokpa Sampam Sing, Loki Bagi Tawangadu, Taragi Sai Suna Tamui Song and Noita Bama depend about Pondorok Pagaloina, Taudo the Senari Basing Atubada, Lengana Paduna, Logi Matungina Serak Pigabani, Haina demand Torakli. Hiramasiga Marilena Ngasi, Kurai Ohongai de Leba, Taragi Sai Sugi Loisang the Pangtokiba.
पाउगी मिफामदा तरागी सैसुगी चेयरमैन एडवोकेट खाइदेम मनीना हाई लमदमस्ता लो लेतबगुम असिगुम्बा नुंगाइतबा थौदोक कया लेप्तना थोरकपा सिदा लमदमस्ता लेरिबा सीएसओ सिंह करी थबक तौगनी हाइबगी खनबा तंगाई फदबा लाकले थौदो अदु मैतै फुरुपना पौमाई फुरुपता चथबा मनी हाइना लौबदी चुमलोय कनागुम्बा लमहेन तुहेनबा खरना सिगुम्बा फुरुप कयाना पुन्ना नुंसी चाना हिंगमिनरिबा सिदा अयेतपा कायबा हेक थोलिबा से यामना लाइबक थिबनी मरमसना पालिबा लेंगासना हारिबा थौदो अदु जनरिबा सिंह अदुबो अथुबदा फादना लोगी मतुंग इन्ना मखोयबु चैराक फंगलु माग मखा तारदुना हाई लमदमस थोलिबा वाथोस मोइरगा अवाबा तारिंग चैराग सिदा पुबा थांगबा ngamloidaba demand kaya satharagliba sida lamdamasi CSO sing amatta oina punsinduna thawang asi makha sathadana ba kari tawgani habegi matangda mifa amasu pangthoklagani phongdokhi trong chỗ cái này xin mày ăn mình cũng gì thầy vẫn làm sẽ cái cầu đó đã tại cái sẽ xuống nào cái tàu cái cái hay là civil society mà là lớn nhất là cầu nó bị làm sao cái gì cái sự là một cái đó cái 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 thằng đó đấy Impal West District ki manung chanba Maitei Langol Ayeng Lekai da Yumnam Babu Mangang na Hodok Piramba Asipa Thangta Sindam Sanglen gi Nipuma Thoirak Suba Kumon Thorong asi Maitei Langol Ayeng Lekai da Leiba Sanglen da Pangthokre Thoramadu da Sindam Sanglen asi Bulinkhat Piramba Lekhidraba Oza Yumnam Babu Mangang gi photo da Hailei Katunai Kai Khumnaba Utki Mapo Kumon Thoramadu da Angom Poireiton Angom Ningthau Sana Konung Utra Sanglen TS Ibong Hal Vice President Asipa Thangta Sindam Sanglen Ningthaujam Ajit Kumar President Kimax Rakem Ipom General Secretary Singang Bam Onin Maitei Langol Ningthau Senlungba Moirangthem Basanta Vice President Luptin Thoramadu ge thoiba mitunglen Thoramapu amadi akhanaba mitunglen oina charuk yaki Thoramadu ga Marilena Sindam Sanglen Six General Secretary oina Thaupuriba Brahmachari Mayum Biki Sharma na hai Sindam Sanglen asi ngalingai matamdagi hauna lamdam asi naha kayabu afaba wakhalong loyena masamo phana thamnabagi pandam amaga loyena honaduna lakli Thangta hariba masana asna sports ke saru ama oirakadabagi hauna ngasi phawada Sindam Sanglen stagi mahiroi kayana international ki thakta mana kaya phanglakre hariba phamastang angang singi mentally amadi physically fit oina laina ba takpi tambi batana tana yumbalon kaya su takpi tambiri hariba Sindam Sanglen asigi masaloi sang mari leiduna mahiroi lising ama henbada takpi tambiri masida natana India ki tongan tongan besta singdasu masaloi sang hangdokna ba thorang tauri phongdokhi Hauki batang kunipan tha tara lisingani kunmari gi ahingda Bisnupur district ki Moirang police ki manung chanba Phubalada masak lot pamioi kharana Kwakta Sepla Mina Bazar de ki driver oiba Basir Ahmad masagi sai kuntra mangabo karigumba mara amata pidana yamna tamthina puraki ba thodo asi amokok na yamna hakchina lobagaloena kan mamong da condemn tawi asigumba thodo asi handana han ba thodo natte hauki ba sahi gi me ahum dagi rang asi lerak padagi Bisnupur dagi Kwakta phawbi lambi asida mara lejida mamioi kya gi gari munba sel munba Pharaga ransom tanba tamthina phuba chanaba purakpa posai jing thaduna mangan bagi thodok kaya thokre atamnana Kwakta gi mioi kaya maphamasta victim hoikrabani hojiksu soinairaba mioi kaya amasu leiribani thodosa sanariba mioi singadu lenga namadi Bisnupur Police Department apung kunmari gi manungda book tobinaba haijari Makatana Basir Ahmad ki awabada amokokna saruk yabagloyena Kwakta gi miyamna lorakpa phirepta amokokna sagotkani Manipur gi leiriba CSO sing club organization sing maroina Bisnupur Moirangda lebiriba club organization Maira paibi sing nasigumba culprit sing asi matik chaba serak phanganaba honabada thodang lobinabasu amokokna appeal tawjari asigumba thodo asi kanglo phuruki oiba wafam lomda puthokpidanabasu amokokna section warol oina appeal tawjari Manipur ki Minister Yauna Memorandum Thajarabasu ngasi phawba Tamenglong District ki Tawsiam Sub Division da paikhaliba Jal Jeevan Mission Project ki engage tawbikiba sinmi singi pifam tokpa kusumal pibidabagi mayokta lagliba November ki tang 3 ki ayu pung 3 tagi
tang nipangi nungtil pung taruk phauba Tausem subdivision gi area da zeliba National Highway 37 da total ban kobagi warep ngasi lore haina Jal Jeevan Mission New Development Bank Joint Action Committee JJM NDB JSC Secretary Adim Kamai na phongdorakli mana phongdokibada Manipur Chief Minister da 22nd October 2024 through Honorable Minister Awangbo Nyumai WRRD da memorandum ama pising khedu ngasi phauba thabak oina tawbiraktabadagi ngasi mifam phamlaga warep asi lobani bana sida medical electricity water department amadi lining laisong mari linaba sing komthokani haina so phongdokki ngasi gi pawgi mifam aduda JSC convener Angam Kamai co convener sing Kamai Gangmai Gaidon Kangmai amadi JSC secretary Adim Kamai na saruk yakhi aduga ani subda electricity home subda water department aduga revisions ki ekoi ki light room ki kari gra adugu ki di agent to bi ni atai di commercial kari pochai puba lalon ba kari gra atai di loina ekoi strictly ban to azana chathagni hai bise ekoi ki period ni Porom Pasoibam Lekai de Leba Diabetes Hospital Research Institute Health Directorate ta register Taudrabasu Hospital ama hangba yabra Hospital se ayaba kanana pi kibage amadi Hospital se Managing Director ni haiba Moirangthem Danarbi na karamba institute gi pass torakibage haiba numinini gi manungda sengdokrakadabani haina de samna phongdorakli Kwakaitana Leba de samgi mayaloi sangda pangthokiba pawgi miphamada loop asigi present mayangbam somojit na hai Diabetes Hospital Research Institute asigi registration gi matangda Health Directorate na Ningthi na yangsinbiu Health Directorate ta registration tawdrabasu stasida clinic pharmacy laboratory hospital natraga nursing institute na singba sing hangba yabagi ayaba leirabra Health Directorate ta registration tawdana hangbagi ayaba kanadagi lawribano haibasi danarbina khangalakadabani loinana niyamgi wangmada society amada register tawba institute asigi mathakta sumoto case ama lokalaga action lawbiu stasida leiriba ayush directorate ta hojiki oina clinic amadi hospital amata registration tawhanbagi ayaba leitri Masida Danarbina Ayush Directorate register tawbagi wafam thamlagliba adugi matangda mahiroi loop asna kayam chumbano amadi leiriba clinic hospital laboratory tawfam tawpa registration tawbra habina singba si yengsinba hauragani phongdokhi registration ki kei chana download ama sabsana leitri masi koina khangja ama tandadi masi under process hoina leiba process ama khaknina under process leiba bor ama khakta termine si hosan si ayus ki makara registration to bogi manba statement ama sabuna habisi siana controversy hoiba adugumba bor ama khakni haidana khamjani Porompata Leba Diabetes Hospital Research Institute ki MD Dr. M. Danabir bu asaba Dr. ki certificate pairaga hospital chalaiba amani haina desangi President M. Somojina phongdoki bo wafam adugi matangda legal action launaba legal notice tharagani haina MD Dr. M. Danabir na phongdokre hiramasiga marilena ngasi Porompata Leba Hospital asida pangthokpa paumi singunaba amada Danabir na makha taraduna naturopathy gi matengna layengliba hospital asigi matangda desamna mathauna tana mathau saduna hospital asibu hangba yaroi haina athingba pirambagidama hospital asigi maikaidagi police da complaint tawduna loop asigi thomi taruk phakibagi thodok leikre loinana ngarang media da desamgi president na mahakpu asaba certificate paiba doctor amani mahaki hospital asibu hangba yaroi haina phongdokiba adu somojina numit kuni phawbagi manungda madugi chapchaba khudam changdam pinaba legal notice hayeng tharagani hiramasigi matangda ngasi mahaki maikaidagi manipur DGP wakat cherol amasu pisingkre amaromda mahaki hospital asi lenga ki marilina ba department ta register tawnaba honabada sakhangdaba miyoi kharana mahakpu pharaga athingba pirakhiba adu haujikti mahak sirabasu hospital asi register tawnaba process hauragani haiki
Lakadar sahi lising ani kun mga dagi sana kanglon singak na lai haraw bagi tharam pangthona ba utra sanglen sana kunung amadi umang lai kan ba pun baluk ukal na miyam da phongdarakli hiram asiga mari leina sana kunung da pangthoki ba pawgi mi phamada ukal gi general secretary mutum manito na haikibada covid pandemic amadi lebaki oiriba phibam na maram oiraga utra sanglen sana kunung amadi ukal na madam khara lai haraw ba athing mathamduna lakiba du lakadari ba lising ani kun mga dagi lai haraw bagi khongchat asi kaidana ba athing ba du komthok pasi lairabasu lebaki phibam asi yenglaga tawgadaba tawroidaba kaya khanthaduna amadi lai harau basa tangai phadaba numi mangani dagi hena lai harau bagi matam sangdoktaba numit khudengi lai harau bagi thoram numidang pung 9 phawbagi manungda loisinba lairoi thoram na numidang pung 10 phawbagi manungda loisinba haibana jingba sana kanglon asigi matung ina chathabiyu lebaki irang hak Tengnana soalaba mafam sing amadi irang thokpa mafam sing red zone area gi oinaso lai harau bagi tharam pangthok bidana lai kum chalaga lochana basu utra sanglen sana konung amadi ukal gi maikai degi apel torokhi bagaloyana lai harau bagi tharam da tawgadaba taroidaba kaya gi point 15 yawba jerol amasu yenthokhi Manipur Youth League Mayol gi ahan ba mapo kumon numit Nabe matang anina lakpada lamdamasa kundaminari bakanglo puru kudimaki famda mayol na yaipa pauzal pirakli numiasan lakpada lamdamasa ki nahasing tinjang kaijang daba mamaleba nungsibagi pidam hena seminarasi loinana manipuri purupsa sing sahi amagi manungda tang lakpa hiangga ginini panba Ningol Chakkouba hayeng November tang ahumda pangthokadoriba masin maupa masin manawgi mari hena sagatpagi senglaba numiasan lakpada su mayol na yaipa pauzal pirakli ngasi mayol sapong kibagi ahanba Mapok kumonga marilena Yaibilan Children Home kaibi amadi senior citizens Hong Kong banong thombam lekaida ngamjaba sathak amadi pirolan singba kudol piki Sahi kayagi mamangda gi phibam sona leirakhiba Imphal Yaripok lambi gi saruk oiriba Kongba Kaithel dagi Iril Bung Thongkhong phawba gi saruk koila thaduna mapung phana semjin baloidana Ningol singda Chakkouba gi kudol oina tamkhre phibam soglaba lambi asibum Matang chunaba mongda semlakpada All Kongba Road United Clubs Organization Akruko amadi lambi ase nagyata lairiba miyamna lengakpu maroina se minister Biren Works Minister Govindas Konthauja amasong lambi asibu sembagi thodang loriba contractor bu thagatpa amadi tawimang khangba ulakli hairiba lambi ase sembinaba akruko gi miyeng makhada miyamna kayarak lambi thingba yauna kanba khungjang jangselaba matung haukiba thani ahumlonggi mamangdagi semba horakibani adubo handak leptana sukiba nongna maram oiraga khumang saksuna lambi semba ngamlaktabani adubo nong he hangbaga lambi asibu sembagi thodang loriba contractor na akanba miyeng jangduna Sinmi singa numidang phawba thabak sudna hayeng pangthokadoriba Ningol Chakkouba nangnaba Kongbadagi Iril Bung Thongkhong phawba koila thaba loisenduna mapung phaba lambi asi oirakpani maram aduna lambi asi lamdam asigi Ningol singda Chakkouba gidama kathokjare haiki Panba yabadi Imphal Yaripok lambi gi phibam sokpana misi mina toina yarakpadagi sembinaba lengakta haijabada tabide haiduna akruko na matang kaktaba ban phawba toba laikhrabani Jammu and Kashmir gi Anantnag ki Halkar Galida Army amasung police na pun operation chathakre mafam aduda terrorist khara lotuna leire haiba paw phangmudagi security force singa changsinna thiba humbagi thabak chathaki terrorist na hana nomai kablaki security force na so hanuna kapki thodo aduda military ani hatki makhoi karamba group ta yawbano haiba ngamdri operation adu hojik su chathari Srinagar gi Khanyar area da su khuthokna ki misi minadi yawde hairi Lebanese health authorities na haikibada Lebanangi awang pothang masaruta leiba farming village da air strike kaya sathaduna yamdrabada miyo yankai thoi hatkre humdrani thoina sonkre October 18 thoidagi air strike adu tharakibani hairi Central Gaza da Israeli aerial attack na hatkraba miyo kunmanga gi haksang phangkre haina hospital official na phongdoki amarom da Israel gi emergency na haikibada Tira town da sathakiba thodokta miyo tere sokhi asok pasangadu manungdagi ani khaki pibam dikhara sokhi atagi di thoidona sokhi de Gaza da Israel amasong Hamas fighting lepalaitri maduna maram oraduna misang pibam hena phalandre missing lising marpu leiba Baalbek town da su Israel na attack chathaki hairi Sanabagi pauda
Manipur University Sports Committee Kansipugi Miyak Makhada Kha Manipur College KMC Kaksing Yumbu Oiduna Mamang Thagi Kunithoi Dek Chatharakiba Ayakpam Pratap Singha Memorial Manipur University Inter College Football Nupagi Tournament Lisingani Kunmari Kumangagi winner Yumbu Oikiba Kha Manipur College KMC Kaksing na Oikre Kaksing Wairi Panjau Palum Delaiba Kha Manipur College Kaksing Sanabungda ngasi sanakiba final match da Kha Manipur College Kaksing na Kaksing Kunau College KKC Kaksing Kunau bu Panjal ahum sinoda maithiba piduna tournament sigi winner oikibani winner oikraba KMC Kaksing Panjal singadu Samir na taram de suba minata Panjal ama Rohit na yankhai suba minata Panjal ama amasung Romena 80+2 minata Panjal ama chanki central referee na Unsporting behavior ki dama Kaksing Kunau College ki ISM Tombabu Kuntrani Thoi Shuba Minata A Ruben Bu Nipumari Minata E Sundarbuna Humpu amasung E Krishna Kantana Humpum Do Minata duga Kha Manipur College Kaksingi Debras Bukunipan Shuba Minata duga Rohit Puna Nipum Do Shuba Minata Yellow Card Sing Book Tauki Manipur University ki Makhada Laiba College Kuntra Mari ki Tim Kuntra Mari na Yaduna Sathariba Tournament Loisemagi Tharamani da Y Mangol Jau Hana KMC Kaksingi Principal Oirambadagi Potharabana Atoiba Mitong Kha Manipur College Kaksing Principal Professor Yunam Santiblana Suniti Balana Thoram Mapu amasung Y Raju Head of Department Commerce KMC Kaksing na Khana Mitong Oiduna Saruk Yaduna winner amadi runners ki manasang yan thokki All Jiriban Sports Association Alsana Senior Jiriban High Secondary School Sanabungda Sanariba District Level Mini Boys 13 years and below tournament 2024 ngasigi Sanakiba Mesta Isel Club na Oriental Club po goal ani amada maithiba pikre ngasigi match adu Isel Club ki sanaroi AI phabana jersey number 10 na kuntramathoi suba minata goal ama Muhammad Farooq jersey number 5 yankhai suba minata goal ama chanke du Oriental Club ki sanaroi KS AI phabana nifutre suba minata goal ama chanba ngamki Apiba matamda Isel Club na Oriental Club po goal ani amada maithiba piki hayengi match nungthil pung 3 da Anandamoy Club ka CK siga sanagani District Kang Association Jiribam na Sinduna Jiribangi Babu Prada Laiba Lamlan Community Hall Kang Sangda Sanariba Ani Suba Elangbam Punima Devi Laimarol Kang Tournament 2024 ngasi sanakiba Aroiba Group League Round Match da LEC Babu Prana SAYC Soro Ating Panjal Nipan Tarukta Thoikre ngasigi match ki half mamangda LEC Babu Prana SAYC Soro Ating Bibu Panjal Mari ahumda mangjal thadun satki ha matung apiba matamda LEC Babu Prana SAYC Soro Ating Bibu Panjal Nipan Tarukta maithiba piki Laliba tang tare ki ayu pung 12 makhai da ahanba semi final match da LEC Babu Praga MNC Ningthembam ga sanagani ani suba semi final dana Tang Nipan gi ayu pung 12 makhai taba matamda SAYC Soro Ating Biga Isel Club Dibonga sanagani final match lakiba tang 10 da sanagani hairi Manipur Kang Association Miyang Makhada Walida Wabagai amasung Hiang Lamamadi Wabagai Kang Kunasin na pangthokpa humpudaruk suba Churchan Memorial League Kam Knockout Open Kang Tournament king ngasi sanakiba match da Nambon Kang Kuna Klasa Kaino Team Bibu Panjal Taruk Mapanda maithiba pikre match adu yahan bahap da Nambol Kang Kuna Panjal Mari amadi Klasa Kaino Team B na Panjal Taruk jan nakhi ani suba hap da Nambol Kang Kuna Panjal Taran thoi amadi Klasa Kaino Team B na Panjal ahum lobang ngamduna match asi Nambol Kang Kuna Panjal Taruk Mapanda mai pakibani Haujarabada Maroy Pamukana Pijari Nipu Mangarak Suba Peace Fair Cum Peace Crop Competition 2024 Pangthokre Irengbam Saurengi Humputare Suba Mapo Kumon Thoram Amadi Memorial Lecture Pangthokre Numit Tara Mangani Chathagadaba Rice Day Passage of Sanamahi Lining Matangda Kananinabagi Thoram Nasidagi Haudokre Loyana Jammu and Kashmir gi Anantanagda Security Personnel Singa Kuthokna Bada Militant Ani Sire Nasigidi Paudam Pijaba Matang Installation Jere Miyang Tabiri Basang Bamukana Kurumzare